Manipur da ikang thokle lauthok na bangarang pamkhiba cabinet mifam da minister taret na saruk yakidaba khwaidagi laibak thibani haina Manipur Democratic Alliance na lungnang ba phungdorakli. Ishagi culture amasung fije chacha manghanba amadi khangdaba haibasi ishagi furup yauna culture amati fije chacha manghanbani haina Health Minister L. Kumar na phungdorakli. Lai haraubada transgender singbu chatnabi kaidana saruk yahanaba chatna kanglon lepthokpa mathau tai haina umang lai kanba apunba lup ukalna phungdorakli. Jiribam Imphal Railway Project asi chahi asigi aroiba tha phawbada loishinaba pandam thamkhiba adu chahi mari dagi mangarom chontharaba yai hairi. Amasung veteran Congress leader amadi Delhi ki Chief Minister Oirambi Saila Dixit ke aroiba mathau mangam Delhi ki Yamuna Turel mapal da laiba Nigam Board Gata pangthokre. Mayam bukurumzari adom na yengbiriba si Impact News ni ay momoka salamna hauzi pungza si fawbagi maroiba pausing mayam da pizari. Manipur da ikang thokle haina laukthok pinaba central government ta recommend tauna bangarang cabinet na laukiba warepu Manipur Democratic Alliance na thagat phungdorakli adubu ngarang nungthil famkiba cabinet mifamda agriculture amati water resource minister na Jingba Maruoiba Minister Taret Yaukhidababu Pendaba phungdorakli Babu Parada laiba Shiv Sena Manipur State Unit ki office da Paumi Shinga Unabada MDA ki convener M Tombina phungdorakpada Manipur lenga ki marakta political issue laibana maram oiraga cabinet mifamda yaukidaba oirabasu lamdam asida hauzik thokliba ikangi awaba amadi laumi singna thengnariba khudong chadaba sing asigi yenglaga minister singna cabinet mifam aduda saruk yabam thokpani adubu miyamna thengnariba awaba sing asi usinnadana cabinet mifamda saruk yakidaba haibasi khwaidagi laibak thibani haina lungaitaba phungdorakhi Loinana lairiba political crisis asina maram oiraga Manipur miyam da henna awaba ohele matang asida MDA na tumina laishiloi amadi political crisis asi loishinna ba hotnabada lamdam asigi lairiba CSO sing amadi ima ivel singna hotnaba matam oire haina su phongdoki Panbayabadi political party taraga mathoina punsinduna semkhiba MDA degi NEIDP amasung Trinamool Congress tokraba matungda alliance asina BJP busu consider hairi Manipur ki usiki laiba political ki oiba kanoma usik laiba se BJP manung ki political crisis oiba su Manipur praja miyam ki awaba oihele masis miyam praja singa waba ka mari karim ta leina daba BJP ki MLA kharagi adugma political issue ne masina longwi singi ngami singi nomoda suraga sariba hand to mouth singi adugumba laibak lepi gano moigu laibak thien mi gano Madu Democratic Alliance madu tumina le roiba miyam gi awaba karim ta yengdaba miyam gi waba ka karim ta mari le nadaba sugma political issues he masida matam yam sangna manghanba sigidamakta Manipur ta le CSO sing ima ibel sing punamangna moida yathang tauthabiba matam oire Ishing phangdabana maram oiraga mongsangkai makhal laikai gi akoibada leiba lawfam sing law uba yadana leire lawfam sing asi ishing phanghanna mari leinaba MLA ta wakatlaba su mityeng changpidre haina all Manipur apunba lawmi lup ki maikai dagi phungdorakli lawfam sing asi kandaba yadabana akoibagi miyamna sel khainaraga hayengdagi ishing chingba hauragani haina lup asigi General Secretary L Manishana na phungdorakli Paumi sing yauna lawfam sing aduki fibam yengsilubada Manishana na hai ngakna ikang thoklaba lawfam sing ishing phanghanna ba pam kaya yen thokrabasu nauria pakhang lakpa assembly constituency ge manung chanba lawfam asigi oinadi khudong chaba asi hojik fawba phangba leitri miyamna sel khainaraga ishing chinglagani tabada Manipur Pradesh Congress Committee gi thaumi Dr Soraisam Manautonna sel gi tengba pirakpada lup asina thagatpa phongdorakhi yumda koi chatuna MLA quarter salure amusung MLA quarter dagi moina tapi bimatungina magi manau nupa adru unaraga phone tagani pam phangni thau phangni adamain tawna koi salure matung da mara koi da kari thajaba khara pire pam laudri laudho pirakani thau pini
ꯑꯩꯈꯣꯏꯒꯤ ꯇꯦꯂꯤꯐꯣꯟ ꯅꯝꯕꯔ ꯂꯧꯕꯤꯍꯧꯏ ꯑꯗꯨꯗ ꯍꯦꯛ ꯐꯪꯕꯒ ꯄꯤꯔꯛꯀꯅꯤ ꯑꯩꯈꯣꯏ ꯀꯟꯇꯦꯛ ꯇꯧꯔꯛꯀꯅꯤꯅ ꯑꯗꯨꯕꯨ ꯑꯗꯨꯒꯤ ꯅꯨꯃꯤꯠꯇꯨꯒꯤ ꯃꯇꯨꯡꯗꯒꯤ ꯑꯩꯈꯣꯏ ꯀꯔꯤ ꯁꯝ ꯑꯩꯈꯣꯏ ꯍꯧꯈꯤꯕ ꯖꯨꯂꯥꯏꯒꯤ ꯇꯥꯡ 8ꯇ ꯑꯩꯈꯣꯏ ꯆꯠꯆꯕꯅꯤ ꯀꯔꯤꯒꯨꯝꯕ ꯑꯝꯇ ꯑꯩꯈꯣꯏ ꯃꯥꯒꯤ ꯔꯦꯁꯄꯣꯟꯁ ꯐꯪꯗꯦ ꯐꯪꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯄꯕ꯭ꯂꯤꯛ ꯂꯅꯥꯏꯒꯤ ꯑꯣꯏꯕ ꯂꯧꯃꯤꯁꯤꯡ ꯑꯗꯒꯤ ꯀ꯭ꯂꯕ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯂꯧꯃꯤ ꯂꯨꯞ ꯃꯁꯤꯅ ꯍꯧꯔꯛꯑꯒ ꯑꯩꯈꯣꯏ ꯂꯧꯒꯤ ꯏꯁꯤꯡ ꯆꯤꯡꯗꯕ ꯌꯥꯗꯦ ꯀꯨꯝꯒꯤ ꯅꯣꯡ ꯆꯨꯕꯒꯤ ꯆꯥꯡ ꯋꯥꯠꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯏꯀꯪ ꯊꯣꯛꯄꯒꯤ ꯑꯋꯥꯕ ꯃꯥꯌꯣꯛꯅꯔꯤꯕ ꯇꯧꯕꯨꯜꯒꯤ ꯂꯧꯃꯤꯁꯤꯡꯗ ꯂꯩꯉꯥꯛꯅ ꯄꯝꯒꯤ ꯃꯇꯦꯡꯅ ꯏꯁꯤꯡ ꯄꯤꯔꯤ ꯂꯝꯕꯤ ꯄꯥꯛꯊꯣꯛꯄꯗ ꯗ꯭ꯔꯦꯟ ꯃꯄꯨꯡ ꯐꯥꯅ ꯁꯦꯝꯕ ꯉꯝꯗ꯭ꯔꯤꯕ ꯑꯁꯤ ꯄꯥꯎ ꯐꯥꯎꯅꯕ ꯋꯥꯠꯄꯗꯒꯤꯅꯤ ꯍꯥꯏꯅ ꯂꯝꯌꯥꯟꯕ ꯐꯥꯔꯃꯔꯁ ꯀ꯭ꯂꯕ ꯇꯧꯕꯨꯜꯒꯤ ꯃꯦꯝꯕꯔ ꯃꯌꯦꯡꯕꯝ ꯁꯟꯇꯣꯁ ꯀꯨꯃꯥꯔꯅ ꯐꯣꯡꯗꯣꯔꯛꯂꯤ ꯇꯧꯕꯨꯜ ꯕꯖꯥꯔꯗ ꯄꯥꯡꯊꯣꯛꯄ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯃꯗ ꯁꯟꯇꯣꯁ ꯀꯨꯃꯥꯔꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯍꯧꯖꯤꯛ ꯂꯧꯃꯤꯁꯤꯡꯅ ꯃꯥꯌꯣꯛꯅꯔꯤꯕ ꯏꯁꯤꯡꯒꯤ ꯑꯋꯥꯕ ꯑꯁꯤ ꯀꯣꯛꯅꯅꯕ ꯂꯩꯉꯥꯛꯅ ꯑꯣꯏꯅꯥꯝ ꯀꯣꯟꯁꯇꯤꯇꯨꯑꯦꯟꯁꯤꯒꯤ MLA L ꯔꯥꯙꯥꯀꯤꯁꯣꯔꯒꯤ ꯈꯨꯊꯥꯡꯗ ꯄꯝ ꯑꯃꯗꯤ ꯊꯥꯎ ꯕꯦꯔꯦꯜ ꯑꯃ ꯄꯤꯗꯨꯅ ꯃꯇꯦꯡ ꯄꯥꯡꯂꯤ ꯑꯗꯨꯕꯨ ꯍꯧꯈꯤꯕ ꯖꯨꯂꯥꯏ 18ꯗ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯇꯧꯕꯨꯜ ꯑꯃꯗꯤ ꯃꯌꯥꯡ ꯏꯝꯐꯥꯜ ꯐꯥꯎꯅꯔꯤꯕ ꯂꯝꯕꯤ ꯄꯥꯛꯊꯣꯛꯄꯗ ꯍꯥꯟꯅ ꯂꯩꯔꯝꯕ ꯅꯥꯂꯥꯁꯤꯡ ꯐꯨꯟꯖꯤꯟꯈꯤꯕꯅ ꯂꯧꯃꯤꯁꯤꯡ ꯏꯁꯤꯡꯒꯤ ꯑꯋꯥꯕ ꯃꯥꯌꯣꯛꯅꯔꯦ ꯍꯥꯏꯅ ꯍꯥꯟꯅꯒꯤ ꯄ꯭ꯔꯙꯥꯟ TS ꯕꯤꯔꯅ ꯄꯥꯎꯃꯤꯁꯤꯡꯗ ꯐꯣꯡꯗꯣꯛꯈꯤꯕ ꯑꯗꯨ ꯗꯥꯏꯇ ꯌꯥꯎꯗꯕ ꯋꯥꯐꯝꯅꯤ ꯍꯥꯏꯔꯛꯂꯤ Manipur Laingakna Khwairambon Kaithelgi Shamu Makhong Manakta Nambul Turelgi Mathakta ing 1953 da Saramkhiba Thong Nambonbigi Maning Thangpa Saruk Ninkhairakpa Haibasi Laingak Asina Ariba Potlamsing Kannaba Hotnabada Thawai Yaude Takpani Haina Manipur People's Democratic Front na Phongdorakli Front asina thadorapa cherol asina puwari ka sagonaduna laklaba thonggi manglakliba saktam asi kanbada natana thong asi khudakta semjingadabani hairakli ꯑꯩꯈꯣꯏꯅ ꯏꯁꯥꯒꯤ ꯀꯜꯆꯔ ꯑꯃꯁꯨꯡ ꯐꯤꯖꯦꯠ ꯆꯛꯆꯥ ꯃꯥꯡꯍꯟꯕ ꯑꯃꯗꯤ ꯈꯪꯗꯕ ꯍꯥꯏꯕ ꯑꯁꯤ ꯇꯨꯡꯒꯤ ꯍꯧꯔꯛꯂꯤꯕ ꯏꯁꯥꯒꯤ ꯐꯨꯔꯨꯞ ꯌꯥꯎꯅ ꯀꯜꯆꯔ ꯑꯃꯁꯨꯡ ꯐꯤꯖꯦꯠ ꯆꯛꯆꯥ ꯃꯥꯡꯍꯟꯕꯅꯤ ꯍꯥꯏꯅ ꯍꯦꯜꯊ ꯃꯤꯅꯤꯁꯇꯔ L ꯖꯌꯟꯇꯀꯨꯃꯥꯔꯅ ꯐꯣꯡꯗꯣꯔꯛꯂꯤ ꯋꯥꯐꯝ ꯑꯁꯤ ꯂꯥꯏꯅꯤꯡꯊꯧ ꯁꯅꯥꯃꯍꯤ ꯁꯅꯥꯄꯨꯡ LSSP ꯀꯪꯂꯩꯄꯥꯛꯅ ꯁꯤꯟꯗꯨꯅ ꯇ꯭ꯔꯦꯗꯤꯁꯅꯦꯜ ꯗ꯭ꯔꯦꯁ ꯑꯦꯟ ꯀꯁꯇꯝ ꯍꯥꯏꯕ ꯍꯤꯔꯝꯗ GM ꯍꯣꯜꯗ ꯄꯥꯡꯊꯣꯛꯄ ꯑꯦꯋꯦꯔꯅꯦꯁ ꯀꯝ ꯗꯤꯁꯀꯁꯟꯒꯤ ꯊꯧꯔꯝꯗ ꯐꯣꯡꯗꯣꯛꯈꯤꯕꯅꯤ ꯊꯧꯔꯝ ꯑꯗꯨꯗ ꯃꯤꯅꯤꯁꯇꯔꯅ ꯍꯥꯏ ꯏꯄꯥ ꯏꯄꯨꯁꯤꯡꯅ ꯊꯝꯕꯤꯔꯝꯕ ꯀꯜꯆꯔ ꯑꯃꯁꯨꯡ ꯐꯤꯖꯦꯠ ꯆꯛꯆꯥ ꯃꯥꯡꯍꯟꯕ ꯑꯃꯗꯤ ꯈꯪꯗꯕ ꯍꯥꯏꯕ ꯑꯁꯤ ꯂꯥꯏꯑꯣꯏꯈ꯭ꯔꯕ ꯏꯄꯥ ꯏꯄꯨꯁꯤꯡ ꯑꯗꯨꯗ ꯂꯪꯖꯕ ꯑꯣꯏꯅ ꯊꯣꯛꯀꯅꯤ ꯃꯔꯝ ꯑꯁꯤꯅ ꯄꯨꯝꯅꯃꯛ ꯑꯁꯤ ꯀꯟꯅꯕ ꯑꯩꯈꯣꯏꯅ ꯇꯨꯡꯒꯤ ꯃꯤꯔꯣꯜꯁꯤꯡꯒꯤꯗꯃꯛ ꯃꯤꯀꯞ ꯊꯣꯛꯄ ꯑꯃꯗꯤ ꯏꯁꯥꯒꯤ ꯀꯜꯆꯔ ꯑꯃꯁꯨꯡ ꯐꯤꯖꯦꯠ ꯆꯛꯆꯥ ꯀꯔꯤꯅꯣ ꯃꯨꯟꯅ ꯈꯪꯗꯨꯅ ꯌꯣꯛꯈꯠꯄ ꯃꯇꯝ ꯑꯣꯏꯔꯦ ꯍꯥꯏꯈꯤ Manipur lagi bagi lakon trak lagi bagi cerita cimi miam kajo pergi lemo di petang tu tadi petang tu suci lagi yek selai miam lagi yek selai suci teman-teman makin lagi haul pangi wajib miam lagi hari bis suci ini batu ini cawan sunu lagi bis itu batu ini teman-teman makin waktu lagi bani kali batu ini kerja teman-teman lagi bani kali kali gumma makin dress petang lagi dah bahaya saya macam it takes the life of somebody else my lifetime itu orang Punsigi oi betuman kan podam ek khanna di ge research tawri loi bo kamana ja aduna matu me ram se mase research tawri bo kamu de ko tamena se ko kamena se aduna ayan si message aduna pasu tawri si Transgender sing asi inthokpa yaroidaba aikhoigi phurupcha singni aikhoigi lai lisang sitna chatharakpa chatnabi asi kaihandana makhoibu karamba mawongda laithau thoram oiriba lai haraubada saruk yahangadagi haibasi matam sana nainaduna lepthokpa matam oire haina umanglai kanba apunba lup ukalgi maikaidagi thamlakli nakalamromda ngasi ukalna sinduna umanglai harauba and transgender haiba thimda Nongmagi oiba khana nainabagi mifam amangasi palace compound laiba lamyanba sanglenda pangthokre thauram aduga mari lainana ukalgi convener mutum manitona haikhibada umanglai harauba asi mitai maitai phurupki maihorol amadi chatnabi na chingba pumnamak mayek shengna takliba thauramni adubu laibak thiba amana luraba laigi thauram asida papi amadi Taksi khasigi kanglon kaitharakpadagi aikhoigi phurup amadi saktam sagatpada khudong chadaba kaya thengnarakli masida sunatana aikhoigi phurupki masak ama oiriba transgender sing asi chap chaba mafam ama lai harau famda leitaba asina khana chainaba yauna nungaitaba thodok wathok kaya thokli
ꯐꯤꯚꯝ ꯑꯁꯤꯗ ꯇꯉꯥꯏ ꯐꯗꯅ ꯇ꯭ꯔꯥꯟꯁꯖꯦꯟꯗꯔꯁꯤꯡꯒꯤ ꯃꯐꯝꯗ ꯂꯥꯏ ꯍꯔꯥꯎꯐꯝꯗ ꯄꯤꯕ ꯃꯇꯝ ꯑꯣꯏꯔꯦ ꯍꯥꯏꯅ ꯀꯟꯚꯦꯅꯔ ꯑꯁꯤꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯋꯥꯔꯦꯞ ꯈꯔ ꯂꯧꯒꯅꯤ ꯃꯔꯨꯑꯣꯏꯅ ꯅꯨꯄꯥꯅ ꯅꯨꯄꯥꯒꯤ ꯅꯨꯄꯤꯅ ꯅꯨꯄꯤꯒꯤ ꯑꯩꯈꯣꯏꯒꯤ ꯄꯥꯄꯤ ꯈꯥꯏꯗꯣꯛꯑꯒ ꯆꯠꯊꯔꯤꯕ ꯊꯧꯔꯝꯁꯤꯗ ꯑꯗꯨꯝ ꯆꯠꯊꯍꯟꯕ ꯑꯗꯨꯕꯨ ꯇ꯭ꯔꯥꯟꯁꯖꯦꯟꯗꯔꯁꯤꯡꯁꯤꯒꯤ ꯇꯉꯥꯏ ꯐꯗ꯭ꯔꯒꯗꯤ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯇꯣꯉꯥꯟꯕ ꯃꯐꯝ ꯑꯃ ꯑꯦꯔꯤꯌꯥ ꯑꯃ ꯁꯤꯟꯅꯅꯕ ꯑꯩꯈꯣꯏ ꯍꯣꯠꯅꯃꯤꯟꯅꯕ ꯑꯗꯨꯗꯨꯅ ꯍꯧꯖꯤꯛꯃꯛꯀꯤꯗꯤ ꯑꯩꯈꯣꯏ ꯄꯥꯕ꯭ꯂꯤꯛ ꯗꯤꯁꯀꯁꯟꯅꯦ ꯑꯩꯈꯣꯏꯅ ꯇꯧꯔꯤꯁꯦ ꯃꯁꯤꯗ ꯂꯧꯔꯛꯄ ꯋꯥꯔꯦꯞꯇꯨ ꯑꯩꯈꯣꯏꯒꯤ ꯑꯦꯀꯥꯗꯃꯤꯛ ꯑꯣꯏꯕ ꯗꯤꯁꯀꯁꯟ ꯑꯃꯗ ꯑꯃꯨꯛ ꯍꯟꯅ ꯄꯨꯊꯣꯛꯑꯒ ꯆꯍꯤꯒꯤ ꯄꯥꯡꯊꯣꯛꯄ ꯃꯦꯔꯥꯃꯤꯐꯝꯁꯦ ꯑꯩꯈꯣꯏ ꯄꯨꯊꯣꯛꯑꯒ ꯃꯁꯤ ꯃꯤꯌꯥꯝꯒꯤ ꯑꯣꯏꯕ ꯋꯥꯔꯦꯞ ꯑꯃ ꯂꯧꯔꯛꯀꯗꯣꯏꯅꯤ ꯃꯤꯌꯥꯝꯒꯤ ꯑꯣꯏꯕ ꯋꯥꯔꯦꯞꯁꯤ ꯂꯧꯔꯛꯄ ꯃꯇꯝꯗꯗꯤ ꯂꯥꯏꯕꯨꯡꯒꯤ ꯂꯥꯏ ꯀꯃꯤꯇꯤ ꯃꯌꯥꯝꯁꯤꯡꯗꯨꯅ ꯌꯥꯅꯈ꯭ꯔꯕ ꯋꯥꯔꯦꯞꯇꯣ ꯂꯥꯏꯕꯨꯡꯗꯨꯗ ꯑꯩꯈꯣꯏ ꯁꯤꯒꯨꯝꯕ ꯋꯥꯔꯦꯞꯁꯤ ꯆꯠꯅꯒꯗꯕꯅꯤ ꯍꯥꯏꯕꯒꯤ ꯋꯥꯐꯝ ꯑꯃ ꯂꯥꯛꯀꯅꯦꯕ ꯃꯁꯤꯒꯤ ꯋꯥꯔꯦꯞꯁꯦ ꯑꯩꯈꯣꯏ ꯁꯅꯥ ꯀꯣꯅꯨꯡꯒꯤ ꯏꯅꯤꯡꯊꯧꯒꯤ ꯃꯐꯝꯗ ꯑꯩꯈꯣꯏ ꯂꯥꯟꯈꯠꯀꯅꯤ꯫ Manipur Laingaki Directorate of Art and Culture ki Senthang Makhada Scheduled Caste Children's Cultural Dance Academy Kakchingna Sintuna Chatharakiba Laihau Jagoi amasung Maibi Jagoi ki oiba 3 months cultural workshop cum demonstration Ishinbagi Thauram aduda workshop aduda saruk yakiba angang singna Maibi Jagoi amadi Laibung Jagoi sing utki Kansipur da Labor Standard Robert Higher Secondary School da Class 7 Tamlibi Thangmaiban Maisnam Laikai dagi Mahairoi Nupi Macha ama School asigi hostel da Laikidabagi case judicial inquiry tauba natraga CBI da sinaduna thigatnaba laingakta Thamkiba wafam thabakta onthoktriba fawwa asiba hakchang lauroi haina mishi asigi matangda semkiba JSC amasung imung manungna akanba wafam thamlakli hiramasigi matangda ngasi nungtil Thangmaiban Town Ground ki campus da paumi shinga unabada JSC ki convener Thingnam Chitranjan na haikibada mishi asi yamna chingnaningai oibana achumba khangdoktuna mara leibasing chairak pinaba judicial inquiry tauba natraga CBI da case Sinaba Haivasi JSC ki apambani Madugi Mathakta case Sataringai Manungda hostel tingba school asigi warden amati caretaker faduna Thijingadabani Hairiba Wafam Singh asi JSC na Chief Minister ga unabada thamkrabani Chief Minister na su achumba langla langjin puthoknaba hotnagani haina phongdokpasu laikre Maramaduna hayeng fawbagi manungda JSC amadi imung manungna taliba demand pidrabadi Mahairoi Loop amadi CSO Singha Loinana akanba khongjang sangsinaba sem sari haiki Loinana lamdam asida lairiba private school singna tawningbata tawbadagi Mahairoi kayagi punsi mangliba asigi matung thorak tanaba laingakna chakna kanglon sembiba matam oire haina su mahang phongdokhi School authority ki keno sing su moina maram da charam de na khanba si keno oraga de blacklist to biu habina ching ba hostel ki gam si thingjen biu gum se khoi su ba demand sing yamna akan ba JC side gi pressure ka chu pangtok tok je de hai ba sing ase khoina phajana keno to bina wari myam se chathabi raga government na to bi rakne su khali kwa JC gi makha tab se apun ba satra sangsan myam pundana ngarang ba khoi mi pham se phamaga tang kuni thoi bo khoi ultimatum pijabani piri ba keno sida kaimba phaba keno si laktre na leiraga di mase khoina Sata Sangstan Marang Pulap si aduga punna apun ba khongjang si chathanabagi sem chabadi Lamphel Police Station ke manung chana laiba lai Inkol Cemetery da nupi ama yamna chingnaningai oiba mawongda siduna leiramle laikhidraba nupi adugi maming Munna Dev chahi kuntraga mathoi apokpagi maming laikhidraba Nitainanda Dev kawi lai Inkol da baragi yumda mathanta leibani hairi ngarang numidang laikhidrabi asigi lai Inkol da leiba mayamba Manihar Dev ki yumda numidang chakchaba matungda mahaki kada hankibani hairi mishi asigi matangda chapchaba langla langjin khangba ngamdri Munna Dev ki thawai yautraba hakchang adu ngasi ayuk cemetery asida atopa hakchang amagi aroiba mathau mangam pangthokpa lakpa miyosingna thengnarakibani hairi Thaudok Thokfamda IG John 1 Clay Khongshai DIG John 1 Tempting Ngasangba Imphal West SP ke Mega Chandra yauna makok thongwa official kayana laktuna yengsinki Manipuri Sahitya ki aiba laikhidraba ulen mitai na hinglinge matamda Sahitya ki lamda tauramba thabak amasung punsi ki matangda literary forum ama ngasi Imphal ki Hindi Parishad ki holda pangthokre hariba thauram asi Sahitya Academy amasung sairengba singgi apunbalu Manipur anina khusamnaduna pangthokibani saruk yakiba aiba aibi singna laikhidraba ulen na tauramba thabak singbu singtharaduna
mahakna laikhidaba asi Manipuri shahitagi mangjaba amani haina phongdoknaki. Nauremthong Khulem Laikai Community Hall Ball Lampakta 5 kilowatt ki solar power plant ama sangabaga loinana Educational Inspiration Award yenthokpagi thauram ama pangthokre. Lakshya Pioneer Committee na sinduna pangthokiba thauram aduda Deputy Chief Minister Yumnam Joy Kumar na 5 kilowatt ki solar power plant sangaba amasung chatliba chahi asida pangthokiba Uripok Khulem Laikai Laishram Laikai amasung Samushangi Manungchana Laiba Board Kosem amasung CVation na lauba Class 10 amasung 12 exam da mark wang na pass tawraklaba mahiroi singda mana yenthokpana thauram adugi mapungoi basaktam oiki. Chingamatha College Road Youth Development Association Sinduna Handakta Pangthokiba Bosem Kosem Amadi CVation Lauba Class 10 Amadi 12 exam da Mai Paklaba Mahirishing Opagi Tauram Amangasi Pangthokre Tauram Aduga Mari Lainana Mathauna Laibi Ima Tareta Khudol Tamduna Ikai Khumnaki Loinana Club Asina Sinduna Pangthokiba Drawing Competition da Makok Mathang Tarakrava Singdasu Prize Yenthoki. Wangkai Kaitel Asangbi area gi oina handak pangthokiba Bosem Kosem amadi CVation lauba exam da mai pakraba mark wangna phanglaklaba mahirishing mana mathum yenthokuna pukning thaugatpagi thauram pangthokre thauram adu Naharol Sintha Kanglup Imphal East na sinduna Wangkai Kaitel Asangbi gi multipurpose hall da pangthokibani thauram adu da Yai School Assembly Constituency gi MLA Thokchom Saityabartana Mathang Chahidagi Yai School Assembly Constituency gi oina position kunga manga fawagi manungda chalakpa mahiroi singda lupa lakh amamam gi sel gi mana pinaba honaragani haina phungdokhi loinana Yai School Assembly Constituency da lairiba sel tumki fivam natai chadaba imung manungi mahiroi singi oina akhanaba scholarship na chingba pinaba gi khongthang paikhatlagani haiki. Kita एक बार को महिरोशी डॉक्टर इंजीनियर न छोट चेपा तसे न डॉक्टर नंबर इंजीनियर न बच्चे पढ़ते बदलते जाम थे अरु आई बच्ची के या पार्टी लाइव बाबा को नंदी अंदर पेशेंट लगे है गति न सब की बता बाबा की ओइबा कोई भी सिंग अब का सरकार सिंगल सुमसी अरु भी सिंगल न लोइन का थबा तो kita healthy के ओइबा मेन लोग तो कर दे तो दे बदलते Kalau si umum yang dikan bilakan tunggu asal kaya leh berbagai dosa, kita jauh masane bilakan masai kaya dosa mengenai hal pun dari ayat kata kita juga. Library and Information Center Kaksing gi chahi ama chupna chatharakpa lupa phungdongba thauramgi manung channa mahiroi singgi oiba English loan amasung mathematics sangdamnaba pangthokre Grace Scottish Academy Kaksing da pangthokiba Changdamnaba aduda class 2 deki 10 fawagi changdamnaba aduda English loan gi oina mahiroi chahumga yankhaiga mapana saruk yakhi mathematics changdamnaba adudana mahiroi chamnga ga kuntra ga humdoina saruk yakhi. Imphal West District ke Manung Chanba Kachikul Mamang Laikai da Laiba Prime Minister Ujwala Yojana gi beneficiary humfugani toida Lemna LPG gas amadi safety clinic sing yanthokre MS Pasoi Indian Gramic Victor gi makhada LPG gas sing adu yanthokibani. Manipur ki Tampak Lamdamda Lairiba Assembly Constituency Shingi Manungda Kaisamthong Constituency asi Hiram Kayada Sotharaba Constitution ama oire haina BJP Manipur Pradesh ki spokesperson shu oiriba haukiba State Assembly election da candidate oikiba RK Sivachandrana nungnangba phongdorakli loinana constituency asi da laingak na meeting changbina basu appeal torakli
Wafam asing asi Kaisamthong BJP Mandal na sinduna Kwakatel Moirangpurel Lairakta pangthokiba BJP da Ming Chanbagi drive chathavagi thauramga mari leinana Paumi singda phongdorakhibani RK Sivachandra na makhatana phongdorakpada constituency asigi mafam kaya nong khizitang tabaga isingna thumjinduna miyamda khudong chadaba kaya mayoknari loinana Waisil Marin asi ningthina sengdokpasu mathau tare haina Chief Minister gi pukning chingsilakhi Kaisamthong da sothari base loire lambi dagi kari dagi ambo yadre bon maya da koila sabai di khangdre aduga hauji ti loina Kaisamthong manung se kwai dagi Manipur manung da chawkhattaba lam ama oire hai basigi attention ama ina call tawjabani government da aduga ngasi tawri basina kari no haipta di Kaisamthong da khoi mi lising kuma pan lai basigi manung da tha amagi manung da khoi lising kun gi enrollment drives da khoi BJP da yahon gani BJP da yahon bagi maram di kai no haipti Fana chawkhatragasu mayam da attention ama ina draw tawribdi khwai da gi BJP bu nung sijariba BJP gi member khwai da puthoiba lamje sida lairiba lambi chorok thong toti ising kai kai lairiba mayam se karino haibase si attention ama tawna na bagi ahan ba pandamni India के अतई स्टेट सिंगा ट्रेन की खुथांगदा फाउननब सेमलिबा जिरीबाम इम्फाल रेलवे प्रोजेक्ट असि चही असिगे अरोइबा था फावदा लोइसिनब पांदम थमखिबा अदु चही मरीदगी मंगारोम चोंथरबा याय हारी इंपैक्ट न्यूज न फंगबा पाउदा रेलवे प्रोजेक्ट असिगी थबक शुरिबा कॉन्ट्रैक्टर सिंगदा था तरुकी पिथोकफम थोकपा सेल पिथोकतबदगी थबक शुब लेपले पावसिन मखाताना कॉन्ट्रैक्टर सिंगना नॉर्थ ईस्ट फोर्टियर रेलवेज के मकोक थोंगबा ऑफिशियल सिंगदा वाकतलबसु फन लेतबना मखोइसु उपाय लेते अदुना थबक शुब लेपलो हाइना पाउताक पिरखि हाइरी निंगसिंगबा याबदी था सिगी जुलाई 10 माथोइदा असम की लमदिंग डिवीजन दा पांगथोखिबा डिविजनल रेलवेज यूजर कंसल्टेटिव कमिटी की कुनगा हुमदोइ शुबा मिफमदा सरुक यारोबा नॉर्थ ईस्ट रेलवेज के मेंबर ओइरिबा मैत्रम गुन्नना इंग्लिशिंग अनि कुनगा निथोइ फावदा प्रोजेक्ट असि लोइशिल्लगनी हाइबगी थाजबा अमा कमिटी असिगी चेयरमैन राम बहादुर रायना पिरकले हाइखिबनी मयुम लैबा कीबदगी खुल थादोक्तुना चेलकलगा चांदेल डिस्ट्रिक्ट हेडक्वार्टर्स दा चंगजफम लौदुना लैरिबा बोमकु विलेज की खुंजा सिंगदा अनाल नगा तांगपी ANTA Anlong Chief Association ALCA अमसुंग अनाललेन जुरी वोटना चाना थकनवा फिरोल अमदी अतई पोलेम कया मतिंग पांखरे बोमकु विलेज असी चांदेल डिस्ट्रिक्ट हेडक्वार्टर्स तकी किलोमीटर कुल्लोम अदुगा टेंगनौपल हेडक्वार्टर्स तकीना किलोमीटर कुंट्रारोम टेंगनौपल न्यू सोमताल रोड ता चटलगा लैबा विलेज अमनी हौखिबा मे 19 दा लैखिद्रबा चांदेल डिस्ट्रिक्ट के मनुंग चन्ना लैबा चालोंग विलेज की फाउंडर अमसुंग एक्सिव दी थामनोक लमकांगी चालोंग विलेज सिमिट्रीदा लैबा मोंगफमदा मियोय खरना कुगा लोइनना असिबा हकचांग पुखरगा लोक अमदा हुमदोक लंबगी वाहौदगी पामदबा थौदोक थोरकद्रान हाइदुना मिपाइबा अमदी थौदोक अदुगा मरी लैनना बोमकु विलेज दा पुलिस अमदी कमांडो सिंगना तोइना लाक्तुना खुंजा सिंग कोइथी थीबा खुलगी मियोयसिंग फाननबा होटनरकपदगी खुल अदुदा लैबा कीबदगी खुंजा सिंग अदु चांदेल डिस्ट्रिक्ट हेडक्वार्टर्स एरियादा चंगजफम लौदुना लैरखिबनी हाइरी मतंग स्वाइस द ब्रेक अम लौजगे ब्रेक की मतुंगदा वेटरन कांग्रेस लीडर अमदी दिल्ली की चीफ मिनिस्टर ओइरंबी साइला दीक्षित की अरोइबा मथौ मंगम दिल्ली की यमुना तुरेल मपाल द लैबा निगम वोट घाटा पांगथोखिबगी पाव अमदी मणिपुर अमसुंग मालेम की तोंगान तोंगान बे ई पाव सिंग पुदुना लाक्चगे इंपैक्ट न्यूज पु मीटिंग तादुना लेबियो मयाम बो अमुका ना ताराम ना ओक्चरी बुलेटिन असिगी मखाताबा पाव मियाम द पिजरी वेटरन कांग्रेस लीडर अमदी दिल्ली की चीफ मिनिस्टर ओइरंबी साइला दीक्षित के अरोइबा मथौ मंगम स्टेट की थाकता इकाई खुमनबा उतलबा मतुंग दिल्ली की यमुना तुरेल मपान द लैबा निगम वोट घाटा पांगथोखरे सकनाइरबी पॉलिटिशियन असिगी अरोइबा मथौ मंगम पांगथोकपा अदुदा यूनियन होम मिनिस्टर अमित शाह यावना बीजेपी की मसकनाइरबा लुचिंबा एलके अडवाणी सुषमा स्वराज अमदी जम्मू एंड कश्मीर की चीफ मिनिस्टर ओइरंबा ओमर अब्दुल्ला यावना यूपीए की चेयरपर्सन सोनिया गांधी लेबाक असिगी प्राइम मिनिस्टर ओइरंबा डॉक्टर मनमोहन सिंह कांग्रेस की लुचिंबा राहुल गांधी अमदी लेबाक असिगी मसकनाइरबा पॉलिटिशियन क्याना सरुक याखी
कांग्रेस हेडक्वार्टर लेखिद्रबीगी हक्सांग पुरक्तुना पार्टी की थौमी सिंगना सैला डिस्ट्रिक्ट की मफमदा इकाई खुनाबा उतलाबा मतुंग अरोइबा मथौ मंगम पांगथोकनाबा निगम वोट काता पुखी पनबयाय सिला दीक्षित कार्डिक एरेस्टना मरम ओइरगा ngarang दिल्ली की ममिंग लेरबा हार्ट की हॉस्पिटल अमा ओइरिबा फोर्टिस स्कॉट हार्ट इंस्टीट्यूट ता लाइकनबा ngamdana लेखिदबनी महाकना लेखिदबा मतमदा साइला दीक्षित मसागी चही मरफुद्रा माथोई शुख्रे कुमजा लिशिंग अमगा चमापन मफुद्रा निपान दगी लिशिंगनी तरागा हुमदोई फाउबा चही तरागा मंगा दिल्ली की चीफ मिनिस्टर ओइना लेबाक असगी कोनु न्यू दिल्ली बु अनौबा अमदी अहोंगबा अमा पुरखिबनी सला डिस्ट्रिक्ट ना हिंगलिंगे मतमदा उत्तर प्रदेश की कनूज पार्लियामेंट्री कॉन्स्टिट्यूएंसी के मिहुत अमसु ओइरंबता नतना केरला दा गवर्नर की थौतांगसु पुरमी लोइनना लेबाक असगी यूनियन मिनिस्टर की थौसु पुरमी सकनाई रवि पॉलिटिशियन असिना लेखिदबदा लेबाक असगी प्रेसिडेंट रामनाथ कोविंद वाइस प्रेसिडेंट एम वेंकैया नायडू प्राइम मिनिस्टर नरेंद्र मोदी याउना लेबाक असगी मसकनाई रब पॉलिटिशियन क्याना अवाब फोंदोकनरकली थासिगी कुनगा हुमदोई फाउवगी मनुंगदा कैथोलिक स्कूल कांचीपुर की प्रिंसिपल ओइरंबा फादर सोनी थॉमस को हानगुम प्रिंसिपल की फमदा कैथोलिक सोसाइटी की बिशप हाउस ना हंजिन हंड्रबदी खोंजंग कया संगसिलगनी हाइना स्कूल असिगी ओजा सिंह अमदी गार्जियन सिंह ना फोंदोरखरे हिरम असिगी मतंग दंगसी स्कूल असिदा पांगथोकिबा पाउमी शिंगा उनाबा अमदा स्कूल असिगी ओजा थोंगाम जोइना हाई फादर सोनी थॉमस ना स्कूल असिदा लैरकपदगी ngасidi हिरम कयादा स्कूल असी अवोनबा लाक्ले अदुबु हंदक इखंग खंगौदना बिशप हाउस ना ओजा असिबु अतोपा मफम अमदा थाकिबा असी याबा ngamloi loinana स्कूल असिगी हौजिक लैरिबा पेरेंट्स टीचर्स एसोसिएशन असी कनागुंबा खरना कुसी राशि तौदुना लैरकपा असिना मरम ओइरगा ngасидagi एसोसिएशन असिदा यावररोय ओजा सिंह तोकलगनी हाइखी ngасigi paugi mifam aduda saruk yakiba local guardian association ki secretary and jonitna makhata na haikibada catholic society ki bishop house amadi association asiga chahi asigi january tha da taunakiba yana warol amagi matung inna oza soni Thomas asi chahi ani school asigi principal oiba haina yanakibani maramasina bishop house na hojik leiriba school asigi tangdu leita daba fibam asi athuba matamda waroshin ama puraktuna mahausagum normal class tauhanbiu hairakli Bishop House leibiriba yam authentic person sing preaching achum babu ngaktan satkani haibagi thajaba oja sing na leijariba masigi wakalonda amuktang jangchen biraga 아이고기 받을세 마켓 서비스다 당클럼도 파우버기 문ung다 리즘 또비우 나트라가디 아이코이 동안 바 야암나 빰다바 모ong기 챤나비 아무도 정실력 뿜마담다 베렌싱나 아이코이 라노 운비다나 부수 아이나 베렌싱다수 아이저리 Manipur updates amasung unlimited walking club amadi joint committee on inner line permit system JCILPS na khusamnatuna awachingda leiba lamjing maira Robin Hood ke ningsing khubam gi akoiba amadi nongmai jingta paktakna na uchara kaya thakre uchara thaba gi thoram aduda saruk yakiba Manipur tourism ki director W Ivohal na phongdorakpada awachingda leiriba Robin Hood ke ningsing khubam gi mafam asi tourist spot ओइना सेमगतपदा मफम चाइ हाइना फोंदोरखी तौबतबु लैंगाकी ओइबा थौसिलदि लैत्रि हाइना फोंदोरखी मसी मणिपुर की तोंगान मफम अखोगी से कंगला खोंगजोम अरे सेंड्रा अरे के हैंगांग की मार्जिन पोलो कॉम्प्लेक्स हारिबो मफम सिंग असि मथंग चथरकपनि ngasi कैंपेन असिदा निपालक सुबनि कैंपेन असि यामना मपुंग फाना कोई मेंबर्स सिंग असिना कोई मॉनेटरी कंट्रीब्यूशंस और फिजिकल एंड फाइनेंशियल कंट्रीब्यूट तौरगा अदुगुलो पांगथोकपा अदुगुम्बा कैंपेन अमनि आई युवनदि ngasi लाकपसिन अहानबा ओय सिगी अवासिंग से अद मफम सि येंगबदा इको टूरिज्म की सबसाब मफम अमदि ओय मसीसिदा करिगुम खरा इंफ्रास्ट्रक्चर खरा संगो सागतपा याबगी ममी अमताय अदुबु मसी लैरिबो मफम मसी फॉरेस्ट की जगह ओइब्रा रिजर्व की ओइब्रा ओइदब्रा हाइबा अमा कोई थिदोक अमदि चंग फॉरेस्ट की ओरा मगदी मसी क्लियरेंस लोबदा मतम खरा चंग हाउजिंग मकी ओइनदि कोई प्लान लेते अदुबु मसी प्लान अम तौबदि याय एना इखले
Uchara Thavagi Thauramadu the Saruk Yakiba JC ILPS ki executive member dollar Loitong Bamna Manipur ki Yelhomi Kannavaki Ihoda Mangzil Thaduna Thawai Thadokraba Lamjing Maira Robin Hood Pu Sinthaki Amadi Lamdam Asigi Yelhomi Kannanaba Ihoda Robin Hood Kumna Maraiba Kidamak Kathokpa Ngamba Amadi Iho Singda Mangzil Thaduna Chatpa Ngamba Miwai Mathau Tai Haina Fongdoki Kanglei Park sida leiriba kanglei chasing marakta yalomi kanbagi khongjangda kanba issue kya da thawaina pantha pikhraba lamjing maira bai naw Robin Hood ki mafam asi samgat sagatpada mayamnasu mateng pangbiu matam chupada ato atopa lupsing organization singchina ningsing khubam asi samgatpada mateng pangbiu haiba JCLPS ki maikedi gi wafam si thamjari loinana sigumba akhogi yalomi kanbagi ihoda hena ngasi inaw Robin Hood kumba thona faraba kayasu thokpiraktuna hena akhogi kanglaipa asibu murkhigedodagi kanmenasi haba wafa Lions Club of Imphal Central na Sinduna Kaishampata Laiva State Central Library amadi Manipur State Archives ki complex ta Uchara Singh Thakre Thauramadu da Saruk Yakiba Imphal Center ki Secretary Chapungbom Saratna Imphal City asibu Sanghanduna Aying Asada Chauna Ahongba Lakliba asidagi Kharada Oiraba su kannabagi wakhalonda Thauramasi Pangthokpani haiki Mafam asida larik pajariba sata sing asida afaba hawa nusit adu phangdragadi magi health ta problem lagidama maram oibana akone yengjaba matamda leiba mafam asi hawa nusit senganba aduga larik pajariba sata sing asida su hawa nusit ki afaba tu phangakanda makoi laila su tawbadam haksang gi health ki punose hena phagalakanda tungi yombiran oibada mating pangine ha wakhalon asike no se pangthok chabani Lilong Assembly Constituency ki Hiram Kayada Sothariba Singh Lengak na midyang changbidrabadi makhal makha kayagi khongjang sangsilagani haina Lilong Hauraibi Athletics Cultural Organization kam library na Sinduna pangthokpa mifam na warep lokre Lilong Hauraibi awang lekai da pangthokpa mifam aduda lau pandavana ishing phangkhandaba Mamang Chahigi Ishing Ichauda Ninkai Kraba Turel Kongbal Amati Lilong Dagi Shamurau Taba Lambi Semjin Bitavagi Matangda Kanaki Mifamaduna Lengak Nanumit Mangani Ki Manungda Sotariba Sing Asi Semjin Nabagi Chap Java Kongtang Lokat Rabadi General Strike Yauna Kongjang Kaya Changsin Gani Haina Firep Loki Drug abuse among the children and role of parents in preventing drug abuse haiba sida nongmagi oiba advocacy program ama Yairipo Kekru Lamang Community Hall da pangthokre Rural Voluntary Services RVS Wangwalna Ling Worker Scheme Project ke makhada pangthokiba thoram adu nako amadi Masaki Sentang Makada Chathakivani Thauram Aduda Drug Abuse among the children and role of parents in preventing drug abuse haiba sida Manipur State AIDS Control Society ke Joint Director Aviram Mongjamna resource person oina wangangki BJP Manipur Pradesh na party asipu mapangkal kangkhat hannaba ngasi shu anauba mioi sing member oina party asida mingchanbegi drive sathari drive asigi manung channa khangabokta leiba MMRC and Unity Park ta mifam adugi oina BJP da mingchanbegi drive pangthokre MMRC and Unity Park ki chairman Khundrakpam Manjor Mangang yauna mioi kharana BJP da mingchanduna yauki hairi Khangabo Kendra ki Maisnam Laikai da Laiba Dr. KS Akoishana gi yumda ngasi BJP membership drive and reception ki thauram pangthokre Kendra asigi oina ngasi mioi chahumga marfuna BJP da naunaming chanki ngasi ki thauram aduda BJP Pradesh ki in charge Salam Joy BJP ki secretary L Teskar amadi party asigi secretary organization P Premanandana nauna party asida yaurakraba members singbu taram oki Hauzik Sanabagi Pau
Anishuba Oinam Charlie Singh Memorial Sahi Yankayamadi Humpu Mataki Likam Knockout Kendra Vice Kang Tournamenta Thongju Kendra Kangkut Mai Pakre Lamdamasiki Lehau da Ningsing Bangamdraba Matamdagi Hauna Sanaduna Laklaba Kang Masana Asibu Yoktuna Thamnabaki Pandam Amada Social Workers Oinam Romena Mahaki Apokpigi Mingda Kachaba Kang Tournament Asida Kangkut Taraga Humdoina Group Mari Thokna Khaidoktuna League Match Singda Akanba Lamba Taunaki Ngasi Singzamai Chinga Mathakta Laiba Singzamai Kangkut ki Kangsangda Sanaki ba Tournament Asiki Ahum Suba League Match Aduda Thongju Kendra Kangkutna Kasamtong Kendra Kangkut pu Panjil Taraga Mapan Taraga Humdoida Maithiba Piki Singzamai Kangkutna Sinduna Chatharakliba Kang Tournament Asigi Hayeng Sanagadaba Mari Shuba League Oinam Kendra Kangkut Amadi Yaskul Kendra Kangkut Anina Lamba Taunaragani Kunsuba S. Birendra Singh Memorial Super Division Football League Tournament ki ngasi sanakiba taret chuba league match ta MPSC Force MR Mai Pakre Imphal West District Football Association ki mityeng makada ngasi Kumalampak Artificial Turf Ground ta sanakiba football tournament asiki taret chuba league ta MPSC Force MR na YWC Langthapal Pupanjil ahum amada maithiba pibangamki Football team Tarukna Saruk Yaduna Chatharakliba Super Division League Asiki Nipan Suba League ta BMSC Tabungkok Amati SKYC Awang Sekmai Amati Mapan Suba League Tana Chikal Judging Amasung YDO Konjeng Lamdong Laikai Anina Tha Sigi Kunga Humdoida Sanaragani Hairi Maharaj Kumar Ganendrajit Singha Memorial Super Division Football League Tournament ngasidagi pangthokpa hokre Imphal East District Football Association gi mityeng makada ngasidagi Neshu Khurai gi sanabungta pangthokpa hokiba Football League asigi ngasi ahanba sanakiba league match aduda UPAA Kyamgaina SAK Yumnam Kunobu Panjil Anishinoda Maithiba Pibangamki Football Team Taret na Saruk Yaduna Chathariba Super Division League Asiki Hayeng Sanagadaba Anishuba League ta KIYC Ketri Awang Laikai Amadi PAYA Kairanga Anishuba League tana Rao Lairi Kengbam Laikai Amasung Taramat 11 Star Akampat Anina Lamba Thengnaragani Eastern Kala Vidya Thangta Association Sinduna Tha Sigi Taretagi Hauraga Numit Taraga Mangani Chupna Chatharakpa Nupi Macha Singda Sadit Chara Tambibagi Training Program ngasi loisinkhre Training adu Nongmaibung Khoisnam Laikai da Laiba Association Asigi Sanglenta Chathakibani Thauram aduga mari lainana Eastern Kala Vidya Thangta Association gi Mahairoi Sing Amadi Training aduda Saruk Yakiba Singna Masangak Thok Janaba Sadit Chara Sing Utki Manipur Veteran Hockey Association Sinduna Kumalampak Hockey Stadium da Pangthokiba Ahum Suba Fanjovam Susil Kumar Memorial Women's Veteran Hockey Tournament ta Ahumlak winner Oirakraba Nungtil Jaibi Mahila Mandal gi Veteran Sanaroi Sing ngasi okre Taram na okpagi thauram adu Nungtil Jaibi Mahila Mandal Thambal Khong Sabal Laikai na Sinduna Imphal West ki Haurang Savalda Laiba Millennium Garden da Pangthokibani Thauramatuda Team Manager and Momona Nungtil Jaibi Mahila Mandal ki President KSS Ivemhal da Winner Trophy Kusinaki Yonex Sunrise All India Super Junior Ranking Badminton Tournament ki qualifying match sing ngasidagi sanaba hokre Badminton Association of India gi midyeng makada Badminton Association of Manipur na yumbu oituna ngasidagi Kumal Lampak Sports Complex ta laiba indoor hall da court 12 aduga National Sports Academy gi indoor hall gi court 4 yauna punna court 16 da India ki tongan ba mafam singdagi lakwa under 15 boys amadi girls singles, under 17 boys amadi girls singles, under 17 boys and girls double ka loinana under 15
and under 17 mixed double ki tongan tongan ba badminton ki masana tarada sanaroi nupa macha amasung nupi macha lishing amaga chanina knockout basis da qualifying round sing asi mai pak nana ba ngasi dagi thasi kunga humdoi fawba akan balamba tauna gadauri Aroibada bulletin asigi headlines amona miyam da thamjage Manipur da ikang thogle laukthok na bangarang pangthok kiba cabinet mifam da minister tare na saru ya ki tabak khwaidagi laibak thibani haina Manipur Democratic Alliance na nunang ba phongdorakli Isagi culture amasung pije chaksa manghan ba amadi khangdaba haibasi isagi furup yauna culture amati pije chaksa manghan bani haina Health and Family Welfare Minister L. Kumar na phongdorakli Lai harau pada transgender singbu chatnabi kaidana sarut yahanna ba chatna kanglon laptop pa mathau tai haina umang lai kan ba apun baluk ukalna phongdorakli Jiribam Imphal Railway Project asi chahi asigi aroiba thaw fawbada loishinna ba pandam thamkiba adu chahi mari dagi mangarom chontharaba yai haini Amasung veteran Congress leader amadi Delhi ki Chief Minister Oirambi Sailan Dixit ki aroiba mathau mangam Delhi ki Yamuna Turel mapal da laiba nigam board gata pangthokre